अतोप मरुओइबा पाउ खर खंगचरगा मैम अमुक हन शेयर तौजगे लाइंगांगना मिजेंग संगबीदबगी महै कक्सिंगी रीजनल बफेलो ब्रीडिंग फार्म की ऑफिस इरोइन ओइना संगगा लैरे मापू लैत्रे कक्सिंग डिस्ट्रिक्ट की मनुंग चनबा वाबगाइदा लैबा रीजनल बफेलो ब्रीडिंग फार्म असी मतम सांगना लाइंगांगना येंगसिनबिरक्तबना फार्म असिंग असिदी मापू पांडबगा पांखक ओइरे ब्रीडिंग फार्म असी मथौ तौनबा हाइदुना लाइंगांगना ऑर्डर थोखरबसु ngasi fawbo office asi salaigadaba staff amata karaktabana farm asida yokliba iroina oina office asi sangbaga pangkhak oire hairi lainga ki veterinary department ki makhara salairiba regional buffalo breeding farm asigi mathau taba amadi laifam tokpa masak singsu mari leinaba singna matam chana yengsilhodabana farm asi mutkhiba yabagi phibamda leire फार्म असी चलाइबदा मपुंग ओइना संगबा ऑफिस टॉयलेट अमदि क्वार्टर सिजिनबा यादना लेहौरी फार्म असीगी ओइना एफए अनि डॉक्टर अनि असिस्टेंट तरुक अमदि एलडीसी अमा थारगा पुन स्टाफ 13 लेगदबनी हाइना लेंगाकना ऑर्डर थोक्सरबसु ngasi फावबो स्टाफ अमता करक हौदरी ओइरिबा फिबम असिना लेंगा असी सेदा खक थबक तौरबरा हाइबगी असौबा वहंग अमा ओइरी पाउक्सी असिना फार्म असिदा हकथेंगना सत्तुनु येंगसुलुबदा FA ni haijaba mihut sinba ahal amakak office sangduna leiramba thengnarakhi mihut sinduna leiramliba ahal asisu department asida thabak tawba miyoi natte hairi office asida thabak pubani haiba doctor amagi mayumda pauksi asina hak thengnana sattuna doctor asiga unazarubada staff masing hengat pinaba office toilet amadi quarter singbasu semgat pinaba mari lenaba authority singda kerak hana aiba sirol thakrabasu ngasi fawbada thabak oina onthok pidri hairakhi hauji farm asida punna iroi 38 leiri hainasu phongdorakhi adobo pauksi asina farm asida sattuna yengsilubada iroi kunkhak leiramba thengnarakhi mafam maduda punna iroi samarom leigadabani hairi farm asi yengsinbiba ward pana maram oiduna farm asi mutkiba yabagi phibamda leire iroi kyasu maram sadana siba thengnare hairi sahi kharagi mamangda north east council gi makhada lupa crore mangaga point taret ki scheme amagi saruk ama oina mora kauba iroi makhal ama manipur gi district mangada yenthokhi loktak ki akoibada leiba farm sing dasu iroi makhal sing asi yenthokhi bane manipur gi district manga haibedi thawbal imphal west bisnupur senapati amasum susampur gi beneficiary summary da yenthokhi bane thawbal gi oinasu iroi makhal asi samag yankhairom thungkhi थौबाल की थुंखिबा इरोइसिंग अदु वबगाई की बफेलो ब्रीडिंग फार्म असिदसु थुंखि हाइरि अदुबो फार्म असिदा इरोइ मखल असि अमता लैब उद्रै अमरमदा लमदम असिदा इलेक्ट्रिक MW 103 अमदी 28,000 हेक्टर की इसिंग पीनबगी पन्नमदा लोकताक पावर प्रोजेक्ट की मनुंगसना साखिबा इथाई दामना इरोइसिंग की मचिंजाक साफम लेरक्तबगी अचौबा मरम अमा ओइरि दाम असि साद्रिङै मतमददि इरोइसिंग असि पार्ट की अकंग सरुक सिंह हौबा नापी सिंह मरांग कायना सादुना यामना कोबना हिंबा ngamlami हाइरि अदुबु दाम असिना लम खरदा कानबा पीरबसु सा संगिदि अचौबा मांगजबा ओइरि हाइरि फार्म असि लेंगाकना अथुबदा मियेंग संबिदुना मतम गुचुनबा मोंगदा थंबिनबसु मरि लेनबा सिंगना लेंगा की पुनिंग सिंगसिलगली हाना पाउक्सीजि खुथांगना मखाताना फुंदुरकली मरक थने इंडिया अमसु मलेम पुंबगी ओइबा COVID-19 गे अपडेट मैमदा शेयर तौजरमगे इंडिया की अपुनब कन्फर्म केस लाख 59 हेले ngasi nungtul pung manga phawbagi report yumpham oiraga malem gi oina COVID-19 laisana sienkiba migi masing lakh 8,63 ga supnagi kunga humdoi shukibaga loinana apunba confirm case crore ahunga lakh 10 ga lising kunga mathoga satre ka 9 yokrei laisat asidagi miyoi crore aniga lakh kunga taruka lising kunga mathoga sahumga nifuga mapan recover tawduna hauji miyoi लाख 13 लिसिंग 39 सहूमगा 94 एक्टिव केस लेरी इंडिया की ओइनसु लाइसेट असिना सियन की मी की मसिंग लिसिंग 43 7 मौद्रागा 3 सुख्रे अपुनबा कन्फर्म केसना लाख 53 सुपनगी लिसिंग 5 चनिगा 59 लेदुना रिकवर लाख 3 सुपनगी 94 तौबा ngamkhre हौजिक एक्टिव केस लाख 10 लिसिंग 15 समरीगा 19 लेरी USA द मियोय लाख 64 लिसिंग 69 समापन 19 पॉजिटिव ओइदुना मालेम की ओइना ख्वाइदगी याम्बा पॉजिटिव ओइबा लेबाक ओइरि हेनसु पाउक्सीसिन मखा तारी अतोप पाव मनमो हयेंदगी स्टेट खरदा स्कूल सिंह काबा हौगदौरी माहिरोइ सिंह अटेंडेंस तंगाई फदबा ओइरोइ स्टेट सिंह
ꯊꯥ ꯃꯉꯥ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯜꯂꯨꯔꯕ ꯃꯇꯨꯡ ꯍꯌꯦꯡꯗꯒꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯅꯧꯅ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯕ ꯍꯧꯒꯗꯧꯔꯤ ꯍꯥꯏꯔꯤ ꯁꯦꯟꯇꯔꯅ ꯊꯣꯛꯈꯤꯕ ꯑꯟꯂꯣꯛ 4ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ SOP ꯉꯥꯛꯅ ꯍꯥꯡꯕ ꯍꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯀꯥꯕ ꯍꯧꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯍꯌꯦꯡꯗꯒꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁꯁꯤꯡ SOP ngakna hauragani Assam gi oinasu high school amadi higher secondary gi mahairoising numit 15 ni review tawba oina kaba hauragani Bihar gi oina school sing hangduna oja singa khangdabasing tanaba lakpa yahangani Haryana gi oinasu mapa mama gi ayapa yawgi SOP ngakna class 9 gi 12 fawba kaba yaragani amadi Punjab gi oinasu PhD amadi postgraduate toriba mahairoisingna laboratory gi mathau tawa lairabadi institution singda lakpa yaragani hairi adubu mahairoi singi attendance asi tangai phadaba oina lauroi haina state singi makhedigi phungdorol haina pawsin makhatari atopa paw manamo masanupi ngakta pokpa nupa amana masanupa paman khiduna ma ki mirolibi nupi gi mabuk hogairamle police na phakre masanupi ngakta manga pokpa nupa amana ma ki mirolibi nupi gi mabuk hogairaga masanupa ra haina yenglambadagi police na phakre hairi Pausina hai miro libi loina bigi mabuk adu athauba khulai amana lenthatuna masanupa oibara haina maki mapu roibana yengbada nupi adu aruba phibamda laikatnari hairi thaudo asi Uttar Pradesh ki Nagpur da ngarang thokibane thaudo adu da senariba nupa adu gi maming Panalal kawi matai manaw adu gi masanupi ngakta manga lairi nupa asigi wakhal da nauna pokadoriba masa adu nupara haina yengnaba athauba khulai ama sijinaraga miro libi mahaki nupi gi mabuk adu lenthat kibane hairi mahaki nupi na miro lakpasi tha taruk tare rom sujilakle thaudo asida senariba Panalal police na phakat kibaga loina na FIR amasum civil line police station na lokhatle haina SP city province singa sahona phongdorakli loisilakpada atopa pawng khatanga mayamda hapsaramge Congress amasum NEIDP dagi miyoi samarom toklaga BJP da yaukre hairok tangasi miyoi sama henbana Congress party amasum NEIDP dagi toklaga BJP da nauna yaukre nauna yaroklabasing adubo hairok kendra gi mihut sing oiriba Manipur Sarkar gi Education Minister Dr. T.S. Radheshyam na BJP gi langyan phi amasum topi upi duna taramna okre ngasi BJP da yarokhibasing adude hairok kendra gi manung sanba polling 33/23 hairok part 3 Ngarauthel 33/24 hairok part 3 Lamari phangba maning amasung 33/25 hairok part 3 Lamari thangba mamang hairiba polling station ahum asidagine 33/23 gi BJP gi polling committee na silaga hairok part 3 Pradhan and Tangbagi yumda SOP ngana pangthokiba reception gi thoram aduda saru yakiba Minister Radheshyamna BJP da nauna yarok libasing adubo BJP hairok mandal amasum mahak masagi maikaidigi ikai khumnaba amadi tawbimal khangbo utki ngasigi reception gi thoram aduda BJP hairok mandal gi president TS Sorjit hairok zila pariyat ki member Tinungsi Singha hairok part 3 GP gi Pradhan and Tangba amadi BJP hairok mandal gi thawpubasing amadi polling committee gi mihutsing amadi BJP gi karmi kyasu saru yakhi hena pauksi ki kuthangda makhatana phungdurok liduga ma'am anawnawa pawlakpak update pijarake ngasi video ani upload tawre nungdarang wisda adu share gang sigidi ma'am video se matang saida kainarsi duga haya yung ta ma'am update pijaragen thank you